ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗꯅꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯊꯔꯛꯄꯅꯦ ꯅꯨꯡꯗꯥꯡꯗꯤ ꯇꯥꯔꯦ ꯉꯁꯥꯏ ꯈꯔ ꯉꯟꯅꯗꯤ ꯍꯥꯏꯊꯔꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯁꯤ ꯆꯤꯗꯤꯝ ꯂꯝꯕꯤ ꯆꯤꯗꯤꯝ ꯔꯣड ꯁꯤꯅ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗꯒꯤ ꯁꯤꯅ ꯏꯔꯥꯕꯣꯠꯀꯤ ꯁ꯭ꯇꯦꯆꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯋꯦꯗꯔꯁꯤꯁꯨ ꯌꯥꯝ ꯄꯥꯛ ꯐꯖꯗꯦ ꯁꯣꯝꯗꯅ ꯂꯤꯛꯂꯥ ꯕꯦꯀꯔꯤ ꯁꯤꯗꯁꯨ ꯔꯦꯁꯇꯨꯔꯦꯟ ꯑꯃꯅꯦ ꯐꯥꯁ ꯐꯨꯗ ꯑꯃ चिकन स्टैंड का आधी दुकान सामने Nambol Kaichen yauре dukan kadi dum fazana hangebo book store audagi atai facilities mi su yam langna male tasego sida sana ka audagi Kaichen yam sauna hange दुकान खरदी लोनसिनरे दम मोय लोनसिनरे अदगी सिदा फैन के कायोले लंग मनफम तगी चाकू लाइगी पोसई योले लंग तगी सोमदना कैथिन के का सोमदा मोमा पिदा के कायोले दुगा सिदा चाकू के का फक के का Kino dum lawin ko dito na mama. Dago na nung hindi pa gawa my phone ko. Hindi ngai mare. Kasi hindi dum haje. Di som manung jang aro ye kena to male. Kasi manung ore ay yam pagwangang jabadi ngamaro yam talle first block ni nako. Lambi jam chilli có say yam shit mal फिरोन के कासे तुम योले अदगी इबो खरे दिलशन न बहुगरे हां सोम ये बाजन पोत लेबे लाइरगा हंजिले ना Nambol Bazar, Nambol Kaichen, Nambol Bora ka hai na bani amna ato horen vlog lo pa Nambol Bora gi do na horen lo pa ta se tum Nambol Kaichen chille ko som mathak tong yeng se mathak tana ke lebi yeng se ko acha yo baga
ꯁꯣꯝꯗ ꯂꯤꯛ ꯀꯩꯀꯥ ꯏꯕꯣꯛꯍꯣꯏ ꯂꯤꯛ ꯀꯩꯀꯥ ꯌꯣꯜꯂꯦꯕꯀꯣ ꯁꯤꯗ ꯄꯔꯐ꯭ꯌꯨꯝ ꯑꯗꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁꯤꯅ ꯂꯤꯛ ꯈꯨꯗꯣꯞ ꯀꯩꯀꯥ ꯐꯤꯔꯣꯟ ꯀꯩꯀꯥ ꯌꯣꯜꯂꯦꯀꯣ ꯑꯗꯨꯝ ꯃꯣꯏ ꯀꯩꯊꯦꯜ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯂꯩꯔꯝꯕꯗꯨꯅꯦ ꯃꯊꯛꯇꯒꯤ ꯚ꯭ꯌꯨꯅꯤꯀꯣ ꯑꯗꯨꯝ ꯂꯥꯏꯁꯪ ꯀꯩꯀꯥ ꯐꯖꯅ ꯂꯩ ꯀꯩꯊꯦꯜ ꯑꯗꯨꯝ ꯐꯖꯅ ꯍꯥꯡꯉꯦꯀꯣ ꯐꯖꯅ ꯍꯥꯡꯉꯦ ꯍꯥꯏꯇꯥꯔꯦ फिरोन ꯀꯩꯀꯥ ꯐꯥꯒꯤ ꯈꯔ ꯇꯧꯖꯕ ꯅꯨꯡꯉꯥꯏꯖꯕ ꯉꯁꯤ ꯀꯪꯂꯩꯅꯥ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯤꯔꯛꯄꯁꯤꯡ ꯑꯔꯣꯏꯕ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏ ꯍꯥꯟꯅꯅꯕꯨꯗꯤ ꯑꯃꯥꯡꯗ ꯇꯝꯕꯤꯔꯛꯄꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯗꯨꯅ ꯃꯇꯝꯗ ꯑꯐꯕꯁꯤꯗ ꯂꯩꯕꯤꯔꯛꯇꯨꯅ ꯇꯝꯕꯤꯔꯛꯄꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯎꯈꯠꯆꯔꯕꯗꯤ ꯇꯥꯟꯖꯥ ꯁꯣꯝꯗꯁꯨ ꯂꯝꯕꯤ ꯂꯩ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠ ꯀꯨꯝꯃ ꯌꯦꯡꯁꯤꯀꯣ ꯀꯩꯀꯩꯅꯣ ꯌꯥꯝ ꯂꯥꯎꯋꯦ ꯁ꯭ꯋꯥꯏꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯁꯣꯝꯗꯩ ꯀꯨꯝꯕꯁꯦ ꯇꯜꯂꯛꯇꯣꯔꯤ ꯑꯗꯨꯅ ꯁꯣꯝꯗꯩ ꯀꯨꯝꯃꯒꯨꯝꯁꯤꯀꯣ ꯑꯁꯣꯝꯗ ꯆꯠꯂ ꯌꯦꯡꯁꯤ ꯁꯨꯝ ꯗ꯭ꯔꯦꯁ ꯀꯩ ꯑꯣꯏ ꯐꯖꯅ ꯌꯣꯜꯂꯦꯕꯀꯣ ꯃꯤ ꯊꯤꯕ ꯅꯠꯇꯦꯗ ꯁꯨꯝ ꯅꯝꯃꯤꯕ ꯀꯦꯃꯦꯔꯥ ꯅꯝꯃꯤꯗꯣ ꯍꯟꯖꯤꯜꯂꯦ ꯅꯃꯥꯕ